अहानबदा हौजिक फाउबगी मरोइबा पाउ पिजरी KNAB ना इंडो म्यांमार ngangkhoi gi manakta leiba namli wangli amasung choro khulda landarakre yum kai kaya mai thakre kuki khulai paiba sing sina kaithel khulda landarakpagi mayokta sina kaithai sanaulong na khongjang sangsingkhre खुरुमजरी ISTV पाउ मेरेंग ताबिरी बपुनमकपु थरामनोक चुरे हुजु फावगी मरुबे पाउ सिंह मियाम द पिजरी कामजोंग डिस्ट्रिक्ट की सचहट पुलिस स्टेशन अमसोंग कामजोंग पुलिस स्टेशन की मनुंग चनबा इंडो म्यांमार ngamkhoi gi manakta leiba namli wangli amasung shoro khulda म्यांमार gi lalhoba KNAB na nomai kapsinduna landaraba matungda yum kai खरा मई थारम ले हारे ngasi ayuk chawrakna pung marirom taba matamda kamjong district ki tangkhul naga khul oriba namli wangli amasung soro khulda kuki national army verma oigani chingnaba lalhobu singna indom verma ngamkhoi gi border pillar number 91 amasung 95 wangma lansilaklaga khul ahum asida landarakibane hairi landarakibadu KNAB ga tangkhul naga khul gi leiriba naga village guard singasu khuthong handuna nongmai kamnaki नोंमै कामनरी ngai maragaduda namli wangli amasung soro khulda leiriba khulgi yum khara KNAB na mai tharam le hari mai tharam khiba aduna namli khulgi maitai kaithel mai tharam khiba aduna namli khulgi kaithel aduna ka hena amang ata thoki hari khulthong angna badu kumaram oraga namli wangli amasung soro khulgi khunja safagadaba mafamda lanjena khre thongdok aduda nupi ema khongda sokpadagi manak nakpada leiba Assam Rifles ki posta laikana khre hari पावसिना फंगबा मतम फावबदा नाकलानी की मरकता हौजिसु लेफ्टना खुद थोकनरी हाइरी उश बम निजबाबा दिबेता हाँ तो हुबे दंगसु दिबे यासु वाली मार्केट लिखा हुआ रे कुकी खुलाई पाइबा सिंगना सिना कैथै खुलदा लंदारकपगी मायokta सिना कैथै सनाउलोंग न छिन्दुना सना कैथै खुलदा खोंजंग चंगसिनख्रे लाइंगाकना महोसागी फिबमदा हंजिलांग न बाकनबा थबक लोखलो सेंट्रल फोर्स लेरबसु खुना सिगी साथोक सेशन लंबी लेतबगा लोइना माहिरुइ सिंगी माहि मसिंग तंबदा चाउना पनबो ओइरे फिबमसिदा स्टेट अमसुंग सेंट्रल गवर्नमेंट ना लौखटपम थोकपा लौखटकदबनी हाइरे ngarang numidang chawrakna pung tara makhai muk taba duaida irilbung police station gi manung chanba wasikong da leiba Air India gi cargo gi manager oiba thokchom brojen gi yumda sakhang daba singna bomlang sinduna pokhai halamle bomadu house thokchom brojen gi yum gi fencing mayada pokhai ki asok apandi yaudi haire bom pokhai re haiba pau phongbadagi irilbung police ki kangbo malaktuna thijin humjin bagi thabak chathakre bomadu kanana kari gi damak langsilambano haiba chapchana khangbangamdri Taramathoi Suba State Level Yoga Olympiad Manipur gi Department of Education School na Sinduna Khoman Park Sports Complex da leiba Indoor Stadium da pangthokre lamdamasigi John 14 gi athlete chohum henbana saruk gyariba Yoga Olympiad hongdokpagi tharamda Administrative Officer Education S Sorai Sem David Assistant Director S Hills Education S Dangmai Manglem Physical Education Promotion Officer Education S Dr LW Anantana Thauramgi thoiba mithunglen sing oiki pangthokiba Olympiad aduga mari leinana Physical Education Promotion Officer Education as Dr. LW Anantana Paumi Singh the High State Level Yoga Olympiad asi National Yoga Day gi makhada satharakpa oina Taramathoirak Suba State Level Yoga Olympiad asi pangthokpani Olympiad asi da Upper Primary gi nupa amasung nupi Secondary thaki nupa amasung nupi amasung Higher Secondary Category thakta pangthokpani Olympiad asida mai paklaba singna NCRT na sinba National Yoga Olympiad Championship ta saruk yabagi khudong chaba laigani madudasu Manipurna mingchat purakani haibagi thajaba thamli Haksang phabasita akhoi laurisi masangu am phabadu khadu imina madu nate haksang phabai laurisi health ki WHO gi definition da health ki definition se mentally physically spiritually socially well-being oiba aduga emotional su well-being oiga dawni aduta su natna lena thena chendaba aduga mi ma semnabagi pandam ne khoina tawriba adugumba hariba yoga gi oiba concept se aduna yoga ibse khoina it is way of life yoga wai si way of life ni masi wakhan ga hakchang ga thawai ga pareng amata thamangam na hona adugumba yoga gi part to the high olympiad asida khoina arsan gi pranayama gi क्रिया की सरुक हारिबा लेवल
ahumda chapter ahumda mathoi mohen tanar kan da koina sidagi khallaba sanro singsi national gi oiba dugumba ministry na sinba NCT sinba contest ta ko charu yagdori bani ngasi yuk chaurakna pung taren makhaimuk taba duaida kaksing police station gi manung chanba sora idiga gi chingda siba hakchang ama lairamle laikhidraba miyu edidi lelongde gi chahi tara mangamuk suraba nupa machani hari kaksing police ki kambo mana case ama lokhatuna misi sigi matangda thijin ba hokre hari Khongban Tabam gi production banner gi makhada Suraj Khongban Tabam na puthokpa Rakesh Moirangthem na direction piba Manipuri feature film Phawoi bi lakliba me tarang manga dagi me kungamari fawba India Habitat Center New Delhi da pangthokadaba 18 Habitat Film Festival 2026 da unanaba khalakre film asti Manipur da thokpa yamna thokhaning daba laibak tiba thodok Low Yerim Daida Paiduna Tamjaba Faway May Tarambagi Togdokta Yumpham Oiva film mani asigumba minungsi laitana chathariba thawong asibu tawbidanaba miyamda appeal tawwa film mani film asida maru oiba saktam langliba singdi Raju Nong Y Kumarjit CS Inaubi Loitongbam Dorendra Susma Khetri child artist Bloomy Khwarakpamni Lucknow the Pangthokpa Taekwondo Pumse Championship ta Manipur gi Sanaroi Singna gold medal Mari silver medal Manga amasung bronze medal ama lawangam kre Taekwondo Manipur gi General Secretary Takhelambam Sunil Maitei gi Cherol amana hai Taekwondo Federation of India na Sinduna TFI headquarters Lucknow the Pangthokpa National online Taekwondo Pumse Championship ta lamdamasi gi oiriba tangdu laita riba thokliba ban curfew sin maram oraga championship asida saruk yakiba Manipur gi Sanaroi Singna chawno mai paktuna lamdamasi gi mingchat purakpangam kre Championship asida Doli Lighton Jump Thangjam Pius Ketrimayum Tijendra Yaichen Wangkhaimayum na gold medal Rohit Bhakti Christina Long Jump Lighton Jump Armstrong Singh Khundongbam Yangoiba Ayekpam Leonal Singh na silver medal amasung Wahengbam Thoibana bronze medal lobangamki Hauzik Pawgimer Thana Tenber Vrengma luxury Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Dada! Hindi magkigano. Alam mo tamo, sige yung say, next time, tinacheksin na laksilaga tamo ka ba nine? Dada lang si Juhar habaga ang takidrabo. Asum na, mayam na machalibog na option lugum. Masige yung masibog, asoya nga po ka dapat agi, next time, tinangap seli. Next time, Juhar habaga yung laptop na nabasim ba ni? Zaman check mo isi na na, concrete katok na tinago matanda, kapamil ang magpihan na hinggal at late. Next time, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayamba mukahanna taramna okchori loina namaroi bapau amukahanna pizari Kene Vina Indo Myanmar ngamkhai gi manakta leiba namli wangli amasung choro khulda landarakre yung kai kaya mai thakre Amadi Kuki Kulai Vibe Singna Sina kai thai khulda landarakko gi mayukta Sina kai thai sanawlong na khongjong changsinkhre Hausi Fobu gi nadi Manipuri Pau matang stelo jore mireng tabi bapuna mukwa mukahanna